ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯟꯖꯨ ꯅꯥꯍꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯧꯅꯥ ꯐꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯁꯤꯡꯊꯥꯅꯔꯝꯃꯤ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯡꯂꯣꯏ ꯃꯤꯡꯂꯦꯟꯅ ꯍꯦꯟꯖꯨ ꯅꯥꯍꯥ꯫ ꯈꯨꯜꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯀꯣꯏꯔꯥꯎꯅꯔꯕ ꯁꯖꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯃꯗꯤ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ ꯅꯨꯡꯁꯥꯒꯤ ꯅꯤꯡꯖꯣꯜ ꯌꯧꯔꯕꯤ ꯁꯝꯂꯥꯡꯅ ꯉꯝꯖꯕꯤꯅꯤ꯫ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤꯅꯤ ꯃꯍꯥꯛꯀꯤ ꯀꯣꯡꯂꯣꯏ ꯃꯤꯡꯂꯦꯟꯅ ꯂꯥꯏꯔꯧꯔꯦꯝꯕꯤ꯫ ꯈꯨꯜꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯦꯟꯖꯨ ꯅꯥꯍꯥ ꯑꯃꯗꯤ ꯂꯥꯏꯔꯧꯔꯦꯝꯕꯤ ꯑꯁꯨꯛ ꯂꯥꯏꯒꯨꯝꯅ ꯈꯪꯂꯕꯒꯨꯝ ꯌꯥꯝ ꯆꯨꯝꯅꯁꯨ ꯉꯥꯡꯅꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ꯫ ꯂꯥꯏꯔꯧꯔꯦꯝꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯅꯤꯡꯊꯤꯖꯕꯤ ꯅꯨꯖꯥ ꯑꯃꯅꯤ꯫ ꯍꯦꯟꯖꯨ ꯅꯥꯍꯥ ꯂꯥꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯅꯤꯡꯊꯤꯖꯔꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯁꯣꯟꯅꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯝ ꯉꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯍꯦꯟꯖꯨ ꯅꯥꯍꯥꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯔꯧꯔꯦꯝꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗꯨꯅ ꯂꯥꯛꯄ ꯐꯥꯎꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯑꯍꯤꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯄꯨꯟꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯕ ꯁꯥꯟꯅꯁꯤ ꯑꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯃꯤꯠꯅ ꯆꯤꯡꯗꯣꯜꯗꯒꯤ ꯊꯣꯛꯂꯛꯄ ꯌꯦꯡꯃꯤꯟꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯁꯛꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯐꯖꯔꯕ ꯅꯨꯡꯁꯤꯕꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯦꯟꯖꯨ ꯅꯥꯍꯥ ꯑꯃꯗꯤ ꯂꯥꯏꯔꯧꯔꯦꯝꯕꯤ ꯀꯣꯡꯂꯣꯏ ꯃꯤꯡꯂꯦꯟ ꯑꯁꯨꯝꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯂꯤꯁꯤꯅ? ꯀꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯅꯕꯨ ꯌꯦꯡꯁꯤꯜꯂꯕꯅꯣ? "ꯑꯣ ꯀ꯭ꯋꯥ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯈꯣꯡꯂꯤꯗꯨꯅ?" ꯍꯥꯏꯅꯁꯨ ꯍꯪꯖꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯃꯝꯂꯦ꯫ ꯅꯤꯡꯁꯤꯡꯉꯨꯀꯣ, ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯃꯝꯕꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯀꯅꯨ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯍꯦꯟꯖꯨ ꯅꯥꯍꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯏꯔꯥꯡꯂꯕ ꯅꯨꯡꯁꯤꯕꯤꯒꯤꯗꯃꯛ, ꯃꯍꯥꯛꯀꯤ ꯁꯛꯈꯤꯕ ꯅꯨꯡꯁꯤꯕꯤꯒꯤ ꯋꯥꯁꯛꯀꯤꯗꯃꯛ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯑꯃꯝꯕ ꯑꯍꯤꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯖꯔꯝꯃꯤ ꯊꯦꯡꯂꯕ ꯏꯪꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯝꯂꯕ ꯇꯅ ꯊꯜꯂꯕ ꯃꯐꯝꯗꯨꯗ ꯀꯣꯟꯖꯦꯟ ꯇꯅ ꯅꯤꯜꯂꯕ ꯁꯛꯐꯝ ꯈꯪꯗ꯭ꯔꯕꯁꯤꯡꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯡꯂꯦꯟꯗꯨꯒꯤ ꯃꯤꯡꯂꯦꯟꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇ꯭ꯔꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯒ ꯍꯦꯟꯖꯨ ꯅꯥꯍꯥꯒ ꯊꯦꯡꯅꯔꯦ꯫ ꯍꯦꯟꯖꯨ ꯅꯥꯍꯥꯕꯨ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯊꯠꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯀꯣꯊꯣꯛꯈꯤ꯫ ꯅꯤꯜꯂꯕ ꯈꯣꯟꯖꯦꯜ ꯑꯃꯒꯨꯝ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯏꯟꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒꯨꯝ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯖꯨ ꯅꯥꯍꯥꯅ ꯈꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯀꯣꯡꯂꯣꯏ ꯃꯤꯡꯂꯦꯟ ꯄꯟꯖꯗꯨꯅ, "ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯦ" ꯍꯥꯏꯅ ꯁꯣꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯑꯣꯠ ꯅꯩꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅꯗꯤ ꯍꯦꯟꯖꯨ ꯅꯥꯍꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟꯒꯨꯝꯅ ꯏꯪꯂꯕ ꯂꯩꯃꯥꯏꯗ ꯅꯝꯖꯤꯜꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯇꯝꯗꯨꯐꯥꯎ ꯍꯦꯟꯖꯨ ꯅꯥꯍꯥꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯎꯗ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯄꯨꯝꯕ ꯊꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯛꯆꯥꯡ ꯃꯊꯛꯇ ꯆꯣꯡ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯁꯨ ꯅꯨꯃꯤꯠꯅ ꯌꯩꯒꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯃꯛꯀꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯍꯦꯟꯖꯨ ꯅꯥꯍꯥꯅꯤ꯫
ꯀꯔꯝꯅ ꯑꯁꯨꯛ ꯁꯥꯊꯤꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯣ? ꯑꯃꯝꯕ ꯈꯛꯇꯃꯛꯇ ꯊꯣꯛꯂꯛꯇꯨꯅ ꯐꯠꯇꯕ ꯑꯀꯤꯕꯇꯃꯛ ꯇꯧꯔꯝꯂꯤꯕꯅꯣ? ꯀꯌꯥꯗ ꯀꯤꯈ꯭ꯔꯕ ꯉꯛꯂꯕ ꯋꯥꯔꯤꯅꯣ! ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯅꯥꯊꯩꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯈꯛꯇꯃꯛ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯃꯤꯟꯅꯁꯤ꯫